Akashvani Imphal Nayani Devi na pau pajari ahanbada maru oiba pau malemgi mafam kayadang asi International Day of Sign Language palan taunari Manipur da sunumit asi palan tauri Pradhan Mantri Narendra Modi da North American Manipur Association na Manipur da tangdu laitaba purok payawna tongan ba wafam tarit yawa memorandum ama pisinkhre Ayushman card sembagi matang da Lamda, Uttar Pradesh, Madhya Pradesh, Bihar, amasung Maharashtra, Khumang Jaushili, Tamil Nadu, Karnataka, Andhra Pradesh, amadi Kerala na Ayushman card sijanabagi lamda mangjil thari, amasung Manipur gi mixed martial arts sanaroi thaunau jambam pro MMA national champion oirakre. Malemgi mafam kayadang asi International Day of Sign Language palan taunari Manipur da sunumit asi palan tauri National Health Mission gi National Program for Prevention and Control of Deafness na Raja gi Haksel Bibhaka kusam na duna numit asi ka mari laina nang asi International Week of the Deaf People lisingani kunmari pangthokli Sign up for sign language right haiba wakhalon da thoram adu Imphal gi jingmairong da leba classic grande da pangthokli Rajya gi Haksel Mantri Dr. Sapam Ranjan Bibhaga sigi Special Secretary Hungyo Warsan Director Dr. O Sana Hanbi Social Welfare Bibhagi Director Ngangum Uttam National Health Mission Manipur gi State Mission Director Dr. M Dinesh amasung RIMS ki Otorino Laryngology gi Head of Department Dr. P.S. Sudhiranjan Thauram aduda saruk yari amaromda All Manipur Association of Deaf and Mute na sinduna International Day of Sign Language pangthokli Major Khulda laiba Manipur Press Club ta pangthokliba thauram aduda Social Welfare Mantri Haikham Dingo Bibhaga sigi Deputy Director L Dhaneshwar saruk yari MS Eastern Dyeing and Printing Industries ge Herangoi Thong Maibam Lekai da lebo office ta numitara mangani chupna chathaga daba smart training program in dyeing discipline ngasi hudokre industry asina sinduna pangthokleba training program hudokpagi thoramda CSIR North East Institute of Science and Technology Lamphel Pat ki chief scientist Dr. Huidrom Bir Kumar Commerce and Industry Vibhagi Hanagi Functional Manager KVI Amadi Imaging he founder Sanasam Birendra amasung Weaver Service Center Porompat ki Deputy Director Priyadar C. Daripa saruk yakhi Thauram aduga mari lainana MS Eastern Dyeing and Printing Industries gi proprietor Oinam Brojendro na hai Raija asida makhal kaya gi fish service sing marang kaina lairi adubu makhal kaya gi machu puthokna ba hotnabada karamna machu sangatage haibe iram asida khudongcha daba thingnaribe sing asi kharada oiraba sokok hanaba training program asi pangthokpani haiki America gi khongchata laibak aduda lairiba Pradhan Mantri Narendra Modi da North American Manipur Association na Manipur da tangdu laitaba purokpaga loinana santi raksa gi phibam phagat anba yauna tongan ba wafam tari yawa memorandum ama pisinkhre Association asina pisin khiba memorandum aduda mamang jahi gi me ahum dagi thorakhiba thatara taru helbai irang asi loisinna bagi damak Pradhan Mantri na hakthengna na yengsinbiyo haina taksinki loinana Raija asida santi hanjin hanba lanjena riba miyam sing masagi mayum da tikta kaidana hanjillaga leihanna balambi yatpiba tungkoina santi oina leinaba phuruk khuding mak amadi mari leinaba singi mihut yauna wari sana hannaba honabiba mapandagi sangchillakba amadi drugs amasung terrorism ga mari leinaba sing thigatpi haina su memorandum aduda taksilli Rajasthan ngarang pangthokkiba Miss Universe India lisingani kunmari da Manipur gi Danube Kangjamna Best National Costume by People's Choice ki mana phangle Jaipur da ngarang pangthokkiba Grand Finale da Gujarat ki Riya Singhana Miss Universe India lisingani kunmari ki title lawkhi tabiriba paw si Akashvani Imphal dagini
ꯂꯦꯝꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕ ꯑꯌꯨꯁꯃꯥꯟ ꯀꯥꯔꯗ ꯁꯦꯝꯕꯒꯤ ꯂꯝꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥꯃꯤꯜ ꯅꯥꯗꯨ, ꯀꯔꯅꯥꯇꯛ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯀꯦꯔꯂꯥꯅ ꯑꯌꯨꯁꯃꯥꯟ ꯀꯥꯔꯗ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯂꯝꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ ꯍꯥꯏꯅ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏꯔꯤ꯫ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯔꯗ ꯄꯤꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 94% ꯅꯨꯄꯤꯁꯤꯡꯅ ꯑꯣꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯀꯣꯇꯤ 8,68,000ꯒꯤ ꯃꯅꯨꯡꯗ ꯀꯣꯇꯤ 3,69,000ꯗꯤ ꯑꯌꯨꯁꯃꯥꯟ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯅꯤ꯫ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯑꯁꯤꯅ ꯏꯃꯨꯡ ꯑꯃꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯇꯕꯗ ꯂꯨꯄꯥ ꯂꯥꯈ 5 ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯔꯥꯖ꯭ꯌ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯌꯣꯖꯅꯥ ꯑꯁꯤꯅ ꯀꯣꯟꯁꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯁꯥ ꯋꯥꯀꯔꯁ, ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔꯁ ꯑꯃꯗꯤ ꯍꯦꯜꯄꯔꯁ, ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯦꯟড ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯀꯔꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯆꯍꯤ 60 ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯌꯣꯖꯅꯥ ꯑꯁꯤꯅ ꯅꯧꯅ ꯀꯣꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯍꯟꯗꯛꯇ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯉꯁꯤ ꯂꯣꯏꯔꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 25ꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 16ꯇ ꯚꯣꯠ ꯊꯥꯗꯅꯒꯅꯤ꯫ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯔꯤꯁꯤ, ꯔꯥꯖꯧꯔꯤ, ꯄꯨꯟꯆ, ꯁ꯭ꯔꯤꯅꯒꯔ ꯑꯃꯁꯨꯡ ꯕꯨꯔꯒꯥꯝ ꯖꯤꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯟꯗ꯭ꯔꯁꯤꯡꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯐꯦꯖꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 90ꯒꯤ ꯃꯤꯈꯜ ꯃꯊꯪ ꯊꯥꯒꯤ 1ꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯃꯇꯝꯅ ꯑꯣꯛꯇꯣꯕꯔ 9ꯅꯤ꯫ ꯓꯥꯔꯈꯟꯗ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯔꯥꯖꯤꯕ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯔꯥꯖ꯭ꯌ ꯑꯗꯨꯗ ꯅꯨꯃꯤꯠ 2 ꯂꯩꯗꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯕꯤꯖꯦꯄꯤ, ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ CPIM ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ 3ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯆꯤꯞ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ, ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒ ꯎꯅꯗꯨꯅ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ꯫ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯌꯦꯡ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯖꯤꯂꯥ 12ꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯁꯤꯡ ꯌꯥꯎꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯗꯨꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ DGPꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ 18ꯁꯨꯕ ꯏꯟꯗꯤꯌꯥ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯖꯣꯏꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯀꯝꯃꯤꯁꯟꯒꯤ ꯃꯤꯐꯝ ꯌꯥꯎꯅꯕ ꯉꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯦꯜ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯠꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯁꯥꯟꯅꯔꯣꯏ ꯊꯧꯅꯥꯎꯖꯝ ꯕꯝꯕꯝ ꯄ꯭ꯔꯣ MMA ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯁꯥꯟꯅꯔꯣꯏ ꯑꯁꯤꯅ ꯅꯣꯡꯆꯨꯞ ꯕꯦꯡꯒꯜꯒꯤ ꯀꯜꯀꯇꯥꯗ ꯄꯥꯡꯊꯣꯛꯄ ꯂꯥꯁꯠ ꯃꯦꯟ ꯁ꯭ꯇꯦꯟꯗꯤꯡ ꯐꯥꯏꯠ ꯅꯥꯏꯠ ꯄ꯭ꯔꯣ ꯅꯦꯁꯅꯦꯜ ꯇꯥꯏꯇꯜ ꯕꯦꯜꯠꯀꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯊꯧꯅꯥꯎꯖꯝ ꯕꯝꯕꯝꯅ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯑꯚꯤꯁꯦꯛꯄꯨ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 2ꯒ ꯁꯦꯀꯦꯟꯗ 33ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯇꯜ ꯑꯁꯤ ꯐꯪꯂꯛꯄꯗ ꯑꯦꯖꯇꯦꯛꯁ ꯐꯥꯏꯠ ꯁ꯭ꯇꯨꯗꯤꯑꯣ ꯏꯝꯐꯥꯜꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯅꯥꯎꯖꯝ ꯕꯝꯕꯝ ꯃꯃꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯥꯏꯇꯜ ꯀꯌꯥ ꯂꯧꯕ ꯉꯝꯂꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯟꯗꯤꯌꯥꯅ ꯁꯤꯟꯗꯨꯅ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯀꯣꯜꯀꯇꯥꯗ ꯄꯥꯡꯊꯣꯛꯄ ꯏꯟꯗꯤꯌꯥ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ 2024ꯗ ꯃꯅꯤꯄꯨꯔꯒꯤ ꯕꯤꯔ ꯕꯥꯁꯤꯜ ꯌꯥꯡꯂꯦꯝꯅ ꯃꯦꯟꯁ ꯐꯤꯖꯤꯛꯀꯤ ꯑꯣꯄꯟ ꯀꯦꯇꯦꯒꯣꯔꯤꯗ ꯁꯅꯥꯒꯤ ꯇꯀꯃꯥꯟ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯂꯤꯠ ꯄ꯭ꯔꯣ ꯑꯦꯊ꯭ꯂꯦꯠꯀꯤ ꯇꯥꯏꯇꯜꯁꯨ ꯂꯧꯔꯛꯈ꯭ꯔꯦ꯫ ꯕꯤꯔ ꯕꯥꯁꯤꯜ ꯌꯥꯡꯂꯦꯝ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥꯗꯒꯤ ꯌꯥꯡꯂꯦꯝ ꯑꯣꯡꯕꯤ ꯆꯅꯝꯕꯝ ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯕ꯭ꯔꯤꯖꯦꯟ ꯌꯥꯡꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ 100 ꯂꯤꯡꯈꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯔꯥꯖꯁꯊꯥꯟꯒꯤ ꯖꯩꯄꯨꯔꯗ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯑꯃ ꯁꯪꯒꯥꯔꯒꯅꯤ꯫ ꯔꯥꯖ꯭ꯌꯁꯤꯡꯒꯤ NCCꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ NCCꯒꯤ ꯗꯦꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯤꯐꯝ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯔꯥꯖ꯭ꯌ ꯃꯟꯇ꯭ꯔꯤ ꯁꯟꯖꯌ ꯁꯦꯊꯅ ꯁꯚꯥꯄꯇꯤ ꯑꯣꯏꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ NCCꯒꯤ ꯀꯦꯗꯦꯠ ꯂꯥꯈ 18ꯇꯒꯤ ꯂꯥꯈ 10 ꯐꯥꯎꯕ ꯌꯧꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯄꯥꯂꯟ ꯇꯧꯅꯔꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯂꯟ ꯇꯧꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯟ ꯃꯅꯤꯄꯨꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫
आयुष्मान कार्ड सेंबगी लमदा उत्तर प्रदेश मध्य प्रदेश बिहार अमसुंग महाराष्ट्र खुमांग चौसिली तमिलनाडु कर्नाटक आंध्र प्रदेश अमदी केरलाना आयुष्मान कार्ड सिजनबगी लमदा मंजिल थारी अमसुंग मणिपुर की मिक्स मार्शल आर्ट सानारोय थौनावजम बम प्रो MMA नेशनल चैंपियन ओइरखरे पाउ लोइजरे।